Maru Eba Pau. Lup Mangana Mapung oina sinduna ngasi Imphal manuda sakhiba mioi cha kayagi khongsatna Manipurdagi amuba law Armed Forces Special Power Act amade terrorist ki mayokta warep kaya laukhrei. Malem gi mafam atai da pangthok nabagum ngasi Manipurda su International Human Rights Day gi thoram pakthok naduna Manipurda micham kayagi hak khongaung nariba sigi matang da wafam kya thamnakrei. Amadi Manipur Police Committee Forest Department ki apun makangbu amana ukrul gi chingmai amada ekar yangkhai manga rompak sauna tharamba office singyan khatuna manghan khrei. Kurumzari ISCOM Manipuri Pau meeting tabiri bakhwai puna makputaram noksari hauji pau sandokna bizari. International Human Rights Day tabaga iroinana ngasi amuko poirei leimarol amawoba kohar amadi MSF na Manipur muthatpa yaroi self determination is our birthright Armed Forces Special Power Act 1958 lokthu amadi terrorist singna micham hatpa khudakta lephallu haiba kholawga loinana tongan ba club organization gi miyoi sing yauna naha ahal punna miyoi lising kayana saruk yaduna mass rally satkhre. Thangwaiban Thau ground dagi chatpa hokhiba rally adu Nagamapal BT Road Khoyathong amadi Chingmairong taduna Khuman Lampakta thunglaba matung miyamgi mifam ama pangthokhi. Panba yabadi center na hokhiba thada Manipur gi tongan ba district ki police station taruk na konba mafam singda nauhauna na Armed Forces Special Power Act thamjillakibani. Union Home Ministry na thokiba serolamagi matung inna police station tarukta Armed Forces Special Power Act nauna thamna warep ase Manipurda hojik lepa leitana kaitharakli baphiba masigi yenglaga laukibani haina fongdokhiba leikhi. Center na nauna Armed Forces Special Power Act thamkhraba police station singna judi Imphal West ki Sekmai amadi Lamsang, Imphal East ki Lamlai, Jiribam district ki Jiribam, Kangpokpi district ki Laimakhong amadi Bisnupur district ki Moirang ne ngasi Khuman Lampakta famkhiba mifam aduda Manipur thugaiba yaroi Manipurdagi Armed Forces Special Power Act lothokadabani amadi terrorist singna micham hatpa leuhan gadabani haibana chingba warep kaya laukhi. Mutattabida koi apas base moina tuk cheneraga political minus khare longna bagi tawra madu matungda tabi irang sigi manung sida akoi yamu ko du ko cha balor gam koina this station turna konba jurisdiction turna konba bafamda amu apas base thinjalle masi bar sarkar khonari bise Manipur gi tik thuiba irang asi mai chai base masi muthatna ba masi khonage haibi wakhanate masi gi irang sigi marakta akoi Manipur da leriba insurgency problem si machi muthalorge haiba pandam no sakkare irang osalaga Manipur gi miyam misam miyam nupi angang gi punsi kange miyam ingta ba people mad hanjalan ge haiba wakhal ji mauta machi gi tanja khodong chabaloga irang thoge tho yum mai thage thano nupi angang gi punsi mangge mangge suno adu ba koi Manipur gi insurgency ro osalaga loire haibi wakhal manda mokhone aspa se di impose to chundana amu thamjala imne Sisna Bharat Sarkar na Manipur ki miyam se karamba mong di yingi ge habise miyam na koi khanba matam yore ekoi haadi hak pibu tandu laini hak talingi magda hak mat pe aba paspa tam jalakpa sumbat mayam sina miyam da akiba phawon ba mayam wakan ngai handa ba sumbat thogo mat thoye aduna ngasi Manipur da khoji mai chai ba hogi ba sai disingani kulumdoi gi me gi tang ohum da gi Manipur mai chai ba sigi makhet maru je Bharat Sarkar na khet pane
हाइजबनी अना मोयरांग थोबीबु क्याम फजे हाइ मतम द थोबीबु फजब लेते हाइ पास ताइ सेम दैट वे अस्पा मु साथीबा अदुंबा लो लेते हाइबजिंग अदुना अस्पा की मरमदा एनी सथरीबा अदुंबा इंडियन आर्मी सिन सथरपा म्याम निपुर म्याम दवाई पंजर रोय म्याम लेके लो सफर अनोपनि ट्रेन लमोइना नियम लेना हाइजिंग बिसी समाय तोना इखोगी लेरिबा नॉन स्टेट एक्टर्स नत्रगा टेररिस्ट हाइगद्रा नत्र इलीगल इमिग्रेंट्स हाइगद्रा नत्र mercenary हाइगद्रा सुम मयाम अमा सिजनरगा ngasi civilian populace da nupi angang khakten masisa nongmai kapchen ba thabak sabom da kapthorak ba adi chou chou ba kasu plai mayam sinadra adi mo modi handokra muksin pi angang yawn hostages horga after torture storaka ko genocide process ma satar kuna miatin hatti bi ko zirman da toki ba mayam lekrai ai kuno to mention to right but anyway करिंबा अदुंबा प्रोसेस जमा हाइबदी अदुंबा खुने कांगु सिनरगा अदुंबा मैचुरी कांगु सिनरगा जेनोसाइड प्रोसेस में लागुसे इट इज अगेंस्ट द इंटरनेशनल लॉ मैम सी उन तेने बती ना बोट लाइक द गवर्नमेंट सुमना खकी मागी आर्म फोर्सेस मखा द सत्रक पाक यानी मिहान निपुन खत नतना अदुंबा लेबा अदुंबा जेनोसाइड तमना बगी अदुंबा इंस्ट्रूमेंट नमैना सिनबा टेररिस्ट कांगु सिनसे मसिजु मगैना खतक लेपन गदबनी मसि लेपन नबा कोइ मयम पुन लंगमिनबा मयम पुन संसमिनबगी मतम द सब चैनल Former MLA RK Anandgi mityeng makhada coordinating committee Nauria Pakhang lakpana sinduna ngase Kwakaithal akham lekai da leiba Nauria Pakhang lakpa AC gi hanagi MLA RK Anandgi yumda Our Rights Our Future Right Now haiba thimda Universal Human Rights Day 2024 gi thoram pangthokre thoram adu da hanagi Langthabal AC gi MLA Okram Zoina Singba amade ACS gi masak naiba mioi kyana saruk yakhe thoram adu da hanagi MLA RK Anandna phongdokhibada hauzik leiriba lengak asina fazana thabak paikhatliba haibabu internet thingzinba asina oire masigi mathakta leiriba lengak asigi mayokta wangang luba singbu fazinba asisu ama oire hauzik leibak asida anoba chief minister amade manipur gi khanba prime minister ama leiba mathok tare hauzik leiriba prime minister amadi lamdam asigi chief minister ani asi sindriba fawda manipur da tangdu leitaba phibam lakhiroi haina RK Anandna makhata na phongdokhe kali haini tawning mada taw mong human rights violate on mina terrorist ma'am na se bombing do na drone bombing do rocket capture hani ma'am section on game taw do se ko kyam kun kham le nus rai de dia gi view ni strict lai view ni prime minister magi prime minister be manipur se magi india do makha de manipur lai se ma sun ulak tab na idea ke I want a new prime minister ai chief minister no pa me koi emile no pa me Bajik lagi macam chief minister lagi, MLA me minister me am lagi ba prime minister sundar ke koi manipur kai rani ba ini wapan sih. Jika kami kalau mendaki aja sih anu besar, koi political right we should assert. Aduna sih assertion je laku matam sih dengan sih koi me am na government sih uthai biro PR pami ke hari sih. But PR dia am kini ay lagi, ay kan pada MLA ki minister ki sarkar sih ki party sih macam jauh me am na. Some mother status code manning the window, we don't wait to me up on the manning the window, a way to sit up here. They back out to go. Masimani Bukai go kind of with the Jim Kijim Pambani, Pambani, a military, a very minister Yadirina. I quit machine merchant and twice. This didn't happen. 2001, they talk about the real integrity Manipur. She talk it. My Tayamo in a Manipurium in a Pajati Sigi. It's my birthright to raise this question. I agree the rest of the rest. I want a prime minister, new prime minister for Manipur. Malem ki mafam sinba thongna pangthok nabagum Thobal district Lilong Bazar da leiba Jame Masjid tasu United Maitai Pangal Committee UMPC Manipur na sinduna ngasi International Human Rights Day 2024 gi palan thoram pangthokre Our Rights Our Future Right Now haiba hiram da pangthokpa thoram aduda UMPC Manipur gi President Alhas MB Muhayyuddin Advisor MD Hasimuddin Mainam Legal Advisor Advocate Zakir Hussain amade Jame Masjid Lilong Pes Imam Alhas Kari Kayamuddin na Presidium Member Singh oina saruk yakhe thoramgi nunggi warol pibada UMPC Manipur gi General Secretary Rais Ahmad Tampak na hai
Malem asida lairiba jiba panba khudingmak lo amagi makhada lairibani makhoi khudingmak lo amagi makhada ngak selibani adubu Manipur thokliba tha 18 faraklaba irang asida ngasi fawba India amadi Manipur lengakna tumina leishinduna waroisin puruktuna mioibagi right kya matliba se yamna thamoi sokningai ne lamdam asigi miyambu aki tuzungba mikap mirakhol amadi hatna sunabagi thodok wathok sing khaktana Thalhalliba ase India amadi Manipur Sarkar na athubada santi hanjin hankadabani haina raisna mari leinaba singda takshin khe UMPC Manipur gi President Alhas MB Muhayyuddin na fongdokhibada lamdam asida thokliba tha taram pan kon phajalaklaba irang asina lamdam asida khundaminari ba kanglu furup khudingmak awaba jaithing piri loinana lamdam asigi tunggi lambi mami shamlakle asigumba irang asibu ngasi fawba waroshin puraktaba haibase Aikhoi khudingmaki right sing matpane athubada mari leinaba singna lamdam asibu mahaushagum tangdu leitana thambiyu haikhi इकराम खल्का हाइब पोइन में यौरी हर भी इकराम मुस्लिम इकराम खल्का हाइब पोइन से मसीसरा अखोई जात बिजात नाइने दबा नाइदना धर्म मानव मानतव तन्नतना मरोल ठोक दबा जीव जंतु लैग्रिबा पुनमक अखोई पंगरिबा अखोई को उनरिबा अखोई ने सिदिनरिबा अखोई ने कानरिबा अखोई ने कानबो फंगलिबा योबी सन ओइसनो इरो ओइसनो समू ओइसनो सगोल ओइसनो ये ननु ओइसनो पुनमकी हक मसे इस्लाम ने तंबीरियो खमिन नरगा इखोय मरम चाने को थबु कोंथोक नबो होना से इंशाअल्लाह लेनिना पोइन मकका आइना थमदनिंगे अखोय फंक्शन के आदा हाय नहीं अचौब सिंगा राइट कंगोय नरे प्रजा के हक मत ले लंबी सड़क छेमद्रे तबम तो को ड्यूटी के तौद्रे हायना प्रजा अखोय अंतंग चुमछे प्रजा अखोय अंतंग चुमछे हारिबा चौब सिंगरा अखोय की राइट जोंथोखरे लुपा चंगाना लिसिंगना Malem Sinba Thongna Pangthoknabagum Indian Red Cross Society Manipur State Branch na Sinduna Human Rights Day 2024 Society Sigi MZ Avenue Imphal da Leiba Office Tangasi Pangthokre Thoramadu the Indian Red Cross Society Manipur State Branch ki Vice President Dr. R.K. Nimai Chairman Narendra Ningomba Manipur University Law Department ki Head Dr. Yumnam Premanandana Athoi Bamithunglen Singh Amadi Wangangoi Oina Saruk Yakhi Thoramasida Dr. Yumnam Premanandana International Human Rights ki matangda wangangduna saruk yakiba miyam punna khangminakhi Thoram aduga mari lainana Dr. R.K. Nimai na fongdokhibada Malem Sinba thungna chatnariba International Humanitarian Law asi Red Cross Society Movement hawrakhibadagi thoklakhibane Hauzik thokliba irang asida aikhoidi conflict zone oibanina aikhoida mioiba ama oina dignity laina hinglibra hingdribra haiba khangnaba amade Dignity laina hingnaba human right mangdanaba international humanitarian law asi miyamda khangdaba yadaba ama oirakpana thormasi pangthopane mioiba ama oina dignity laina hinge hairabadi UN na piriba human rights ki article singasi mayak sengna mamutta na khangba mathautai amade rights sing karamna phangadabage haiba khangba mathautai haiki team sina the human rights ki team sina our right, our future, right now, I go. The Apena, mere position, Fazanelli, high target, right, say, Yamtuna, or a Darkarle. The Masiday is quite important word it is. Say, we Pavana doesn't have to give a come with it. For human right, Kizzy, as I contra, for UN and the system, the it's quite important in a high bar. So, right to life and liberty, that's a important way. Chief Minister Nongthongbam Biren Giliching Makhada Chatharakliba War on Drugs campaign gi manungsanna laurakpa khongthang amada Manipur Police amadi Forest Department ki apunba kangbu amana Ukrul gi Sihai Khulen Village ki chingsangi Saurakna Ekar Yankhai Mangarom Park Sauba Chingmai amada Tharamba Popi Sing Yanthatuna Manghankre Loinana Mafamaduda Sajilamba Sangmanga amasumai thaduna Manghankre Mafamaduda Popi Tharamba Mioi Sing Masak Khangdoktuna Fananaba Thodok asigi matangda Case ama lokatuna makhatana thiba humbagi thabak sathaba hokre hairi
Mara laitaba mioi amabu arrest warrant amata yaudana police na fazinduna thamba yaningde imagi mairagi convener TI Sujata khudakta thadu u haiduna ngarang numidang lamfelgi women police station da maira paibi sting na thomjinnaba hotna khrek paumui sing da wa ngangladuna imagi mairagi ko convener RK Sunitana fongdokibada Technopalda kuki nupi singna lambi thattuna security force tathan khidaba adudadi makhoi kana amata faba laikide aikoina lan loisinna wa kharangang lubadadi police na faduna thamjinbiri TI Sujata khudakta thadokadabani arrest warrant yaudana mioi amabu numidang athengba faubada thadokta na thamba habisi karamba lono lan loisinna bu hotnabada mateng pangliba sing phaba yaningde haiki Imagi Mairagi convener Sujatabu airport gi arrest memoji yaudana maran karinta pidana custody da lampen women police station da kasai pungani dagi na hojik pau thamjami bese mama oi bising na amata penadre magi maran karino puthokpiyo ba lanje horakpadagi isa sing amadi tangdu leita draba khunai ase tangdu leita ba hanjalanna ba haidina kasin koya da chatna lanchibu loisanna ba ge haibagi damakta machagi sacrifice tawdana machagi karimta khandana red zone area singda chatna lanje khamnabagi damakta thokjarliba maitaigi ima amabu mathakta aran ba pisar pasar mayam ama tawchalaganda hekta phajalaga maran sulai leitana custody da thamjanbase mama punamakta yaningde toba matamda Sujatabu thadokpi gedabani magi mathakta action lamata panbi aroi action pange harigana manipur da leiriba mama oidi punamakta action panbi gedabani aikoi nupi kharana lansigi maramda ngangjaruba sakjaruba bu aranba propaganda ge mayam santoktana aikoi ge thakta akpasara pidna affair chanba ko yaningde tengna upanda kuki nupi singna tawgi matande kana phage kanamtadi phade siguma matamdadi aduga lanji loisanabagi damakta laujariba sakjariba ngangjariba misidana mathakta akpasara pibase akoi yaningde ngasigi thawdause ngasigi Sujatagi thawdause aroibo ibiyo maramdi sigumba airport ta Delhi da nupi langi damakta yaunaba chachaba mibu aeroplane airport manungdagi aeroplane karamdai maktada arrest memo ka karimta pidana lampen police station da pusalakanda maran sulai leitana hojik pong asai pungani dagina hojik pung kya targe sibong da phajalla thambase mama amtani yaningde Delhi Maitai Coordinating Committee na senduna thasigi tarani thoida pangthokadoriba protest demonstration da saruk yaruna ba mioi taret na saba Thaubal apunba lup talgi mihut kangbu ama ngasi Delhi gi damakta khongshan khre khongsat khongchada sigi damakta ngasi talgi advisor Sobam Birena Thaubal achoba kaithel makha multi purpose community hall dagi lamthakhi khongsat adu da saruk yaki ba lup asigi advisor Jotin Waikhom na hai Delhi Maitai Coordinating Committee na senduna marifu manga suba Nupilal Day and the protest demonstration against the abduction, sexual assault and killing Maitai women and children by Kuki militant in Manipur haiba hiramda thasigi tarani thoida India gi capital Delhi da leiba Jantar Mantar da pangthokadoriba protest asida saruk yarona bagidamakta chatlibani haiki mahangna makhatana hai haukiba ing listing ani kunhumdoi gi megi tang ahum dagi hauraga Kuki khulai paiba singna nupi angang amadi maitai micham miyamda satharakliba lal asigi mayokta talnasu tongan ba lup singa khusam naraga India gi capital Delhi da khongjang kaya changsingani lamdam asida thobliba lal asiloisinduna tangdu leitaba iramdam ama oirakna bagidamakta talna achauba thodang lawduna lakli haujiksu lawkhigani haiba wafamsu thamlakhi President Lito Viraga aikoi tariat ihut awina tang taraga nitoida Delhi da pangthokadoriba aikoi IT5 Pilan Day and the protest demonstration against the abduction, sexual assault and the killing of Maitai men, women and the children by Kuki militants in Manipur. Pangthokpa sida talgi representative oina yu tariat ase aikoi saruk yajargani masida natana aikoina haugi of Manipur tholiba aikoi May 3rd dagi 2023 de hokbira asiga mai leina aikoina national capital da talgi saitagisu tongan ba organization singa pullaga adugumba protest ase akoi Jantar Mantar da akoi pangthokchagani building ki gate mayada sakhangdaba singna hand grenade amaga loinana Kangla Food ki manager amadi proprietor gi mingda
phone number ama yauna warning letter ama thamlamba thengnarakre to Kangla Food Nambol Foizing Haina Thaba envelope amada yauramba warning letter aduda Kangla Food ki manager amadi proprietor na tawriba napal adu party butha oidabani haina lawi party na nakhoi gi call ngairakpa koirabani aikhoi na nakhoi gi damak lepli haibasi kaudaba fai masina aroiba warning nei karigumba aikhoi na piriba phone number asida athuba matamna pau phawdorktaba tarabadi party na matam ama hekta da kari tawba ngami haiba adu khanghan haina tharamkhi warning letter aduda piramba mobile phone number adudi 8974327491 ne bom amadi warning letter adu kari maram gi thamlam libano haiba adudi chapchaba khangba ngamdrei tungda police ki kangbu ama laktuna bom amadi warning letter adu lokhatkhi hairi Kumja ing lising ani tara mga gi August ki tang ahumda India lengak amadi naga furup lusing liba NSN ga sahi tawnakhiba framework agreement adu athuba matamda chana hannaba makhatana taksin ba haina rongmai naga people's organization RNPO gi ngarang None district ki longsai chingkau Kaigwang village da pangthokhiba emergency consultative meeting amana warep nakre kumja ing lising amaga choma pan nifu taret ki mamangdagi hauna jaliyarong gi miyamna amata oina punsimnaba democratic oina thamlakliba apamba sibu seranana lobidanaba rongmai territory bu tangdu laitaba mafam ama oihannaba amadi nungainadaba leirabasu wari sanaduna warisin ama purakna bokhona biu haina RNPO na mari leinaba singda appeal tawrakle ngarang pangthokkiba RNPO Assam Manipur Nagaland gi consultative meeting aduda Khopum Area Village Authority Councils Nungba Area Village Authority Association Village Councils Longmai Areas Chiru Tribe Union Rongmai Lufuam Rongmai Naga Youths Organization Rongmai Naga Youths Organization Manipur Rongmai Naga Students Organization Nungnang Area Village Authority Councils Rongmai Naga Students Organization Manipur Women's Society RNCM Khopum Luangrian Rongmai Naga Chief Chairman Association Taife Luangrian Kangpokpi Amadi Churachandpur District Amasung RNPO gi advisor Amadi senior leaders sing tongan ba Women's Society singi miut sing Amadi church leaders sing yauna punna mioi chama kunna saruk yakhe Haukiba tang mapangi ahingda mayang Imphal gi Sangai Sabi lambida changsillaga mayang Imphal Asia tainaba Karangi nga gi farm singi mafamda masak khangdaba sing khuthoknabagi thodok ama thokhiba si ngasi famkiba mayang Imphal miyam gi mifamna condemn tawkhre haina Kuman United Clubs and Maira Paibis Association Kukma mayang Imphal gi cherol amada khangalagli asigumba laibak thiba thodok asi lamdam asomda amuk hana thokhan biganu hairi hauzik chinkuki narco terrorist singi separate administration tanbagi mingda maitagi mathakta sathariba landa sida thokliba aikoi masel lingjel manadabagi wakhalol tinadabagi thaksi khasi nainadabagi amadi yeknaba masak khangdaba manbagi thawong singasina maitai asibu maru fangna muthatna bu hotnariba kanglup natraga agencies singda hena kudung saba pithokpo oina thokane maram aduna makha tarakpadadi soinakhiba lanakhiba kaya iraipak iramdam asibu iromdom lepsaba pamjaba ningkha tamba pamba irai changaktani khanbiraga amuk hanna mayang Imphal amadi thangnaba khunda sigumba khut thanabagi thabakse amuk hana thokhan biganu haina Kukma mayang Imphal na khangalakle Patriotic Writers Forum PAWF Manipurna Assam gi Khozaida leiba Manipuri Women Literary and Cultural Organization MWLCO ga khusam naraga ngasi Assam gi Khozai Nandapur Maitai Khungangda lamyanba irabot gi mitamama PAWF Manipur gi former President Dr. Yaiskul Khoirak Pamna athoiba mithunglen oiduna maikhum hangdokhrei Khozai Nandapur dagi thangjam irabotna landowner oiduna khilliba irabot ge mitamasi PAWF na khinkhiba ahum subalamyan ba irabot ki mitam nei mamangda Tripura amadi Kasar gi Lakhipur da irabot ki mitam ani khinkre Nandapur Popular Club and Library amadi Protection and Preservation Committee Hozai gi mateng galoina pangthokhiba ngasigi thoram aduda MWLCO gi Secretary Asem Subhashini na taramna okpugi warol thamkhe ngasigi thoram adugi nungi oiba warol
PAWF Manipurgi Secretary Rakesh Nauremna thamki. Nupi oibising miot minay gimayokta sa thariba paring naina hawkiba tha November gitang kunmanga dagi leptana ngasi sunipalak subo oina Harinagar Vidyanagar da laiba apunba self-help group SHG taret na semba jiri ima village level federation Hilghat Gram Panchayat Jiribam block ki executive committee meeting amadi mifam da gender based violence campaign ka mari lainana rally satpa rangoli yekpa amadi gender pledge lauba mapung oiba thoram oikhi makhata ba pau pizza tringa da ten break amtang lauzari Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to bahogzare. School asi qualified amani train to ba oza singna angang singna tunggia sa uhanduna takpitambiri. Bizari ba kudong sa singa dudi mama pa sa pana ba angang ani na traga masdagi helabadi ani suba angang oina sada contra discount bizari aduga ahum suba angang oina free admission bizari. Loina na relief camp na traga irang na sokalaba mafam singi damaktadi free admission bizari. Van service jahi ga sana raba sanaport Ningtina Sentin Hazilaba classroom sing Luina CCTV camera, January kun English singani kun mga fawagi manung da admission tawrabadi, Sada Yankay discount pizari, akak naba sit karakatani, Kudong Saba Silawi ho, ngasi mag office ta laktuna tanabi ho, office hour 9 AM to 2 PM. Amukan na tanam naksari makhataba pao. Hauzik chathariba India Parliament ki ningtham mifamda puwari oina lehauragadaba thodok ama oina Vice President su oiriba Rajya Sabha gi Chairman oiriba Jagdeep Dhankar gi mathakta Opposition Party gi maikaidagi ngarang no confidence motion ama thangatkhre hiramasi gi mari lainana agency gi report ama gi matung ina Congress Party gi maikaidagi sabsaba ama khangbangam atopa paugi likhul gi matung ina opposition gi maikaidagi thangalakhiba no confidence motion aduda MP humphumanga na khuyek pirakre hairi Rajya Sabha da hauzik lairiba tongan ba party gi members singi masing asi yenglaga no confidence motion asi mai pak tabayai hairi adum oinamak motion asi house da opposition singi members singna wangang bagi tanja presiding officer na pidaba adugi mayoktani hairi makha tarakpada sanabagi pau amuk laubirase International Fencing Federation gi mityang makhada Thailand na yumbu oraga tha sigi tara humdoi dagi hauraga tara manga fauba Bangkok ta pangthokadoriba junior FIE Foil World Cup ta saruk yanaba India gi fencing team sembada Manipur dagi fencer mari amadi coach ama yauna Fencing Association of India na khalakle ngasi Thailand gi damak India thadokraba Indian fencing team da saruk yanaba khallaba fencer singdi nupi kanglup ki oina ti manga leibi nupa kanglup ta S Hemas ke Avinash amadi oinam Dinesh ne India gi team asida Sai NERC Imphal gi fencing coach oiriba W Ibom Sasu team asigi coach oin saruk yari Manipur University Sports Committee gi mityang makhada Wangjing gi YK College na sinduna pangthokiba Manipur University Wrestling Men and Women Competition da saruk yaduna phajaba performance pikiba sanaroi sing khanduna Manipur University gi team semkraba team asina Punjab ki Guru Kasi University Bhathipur da pangthokadaba All India Inter-University Wrestling Men and Women Tournament da saruk yaragani Manipur University ki team asida nupa kanglup ki freestyle da sanaroi nipan loinana reserve sanaroi ahum khankre Greco-Roman kanglup ta sanaroi nipan amadi reserve sanaroi ani khankre nupi kanglup ki oina sanagadoriba freestyle da sanaroi mari khankre khallaba sanaroi singna chatiba tha stegi tara homdoigi ayuk pung tara mathoi tabada Manipur University ki Sports Committee ki Office amadi Assistant Director Sports ki Office ta report taurana ba khanghalakle School Games Federation of India ki mityang makhada Uttar Pradesh ki Varanasi Hindu University da ngasi hawdokhiba humphunipan suba National School Games Under 14 Boys Volleyball Tournament ki ngasi sanakhiba pul amada Manipurna Asambu set point kunmanga taranithoi kunmanga kunhumdoi taranipan kunmanga amadi kunmanga tarataruk lauduna
set 3-1 maithiba pikhi tournament asida hayeng Manipur gi anisuba match oina CBSC ga sanaragani loisilakpada maroiba pau amuka hana pizari Lup mga na mapungoy na sinduna nga si Imphal Manungga Zatkiba Myoy Chakyagi Khomsat na Manipur dagi amuba law Armed Forces Special Power Act amadi terrorist ki mayokta warep kaya lokre. Malem gi mafam atay da pangthok na bagong nga si Manipur da su International Human Rights Day gi thorom pangthok na duna Manipur da misang kyagi hak khongaw nariba sigi matang da wafam kya thamna kre. Amade Manipur Police amani Forest Department ki apunba kangbu amana ukhul gi chingmai amada ekar yangkhai mangarom pak sauna tharamba popi singyan thatuna mangan khre ISCOM News na hujik fawbugi pizaba maruiba paw matang siloi jare mideng tabiri ba singbo mukana khurumjari